ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯣꯏ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯌꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ Manipur ki MP ani galoina na maitai amasung kuki sing intellectual sing unaduna hojik Manipur da santi hanjana bawari shana bahokre WMC na point ahum yawba agenda sing thamdana hojik Manipur da oiriba kangluf ani gi irang asi loisina ba taksingkre Torbung amasung trong lawi khul nga ko maitai khunja singa kuki singa nong mai kapna bada maitai masa ama sire ani na sole State asida tangdu leita dan leiriba phibam asiga mari lena na MLA sing na makhoi gi farm sing thadok kadabani haina demand tawre Kurumjari, MAMI TV Prime Time News meeting Davir Punupu Amarji Toksom Nataram Loksuri, Hoji Pau Sandona Pijari. Center Lengak na Habla Kiba Manipur Lengaki, Advisor Kuldip Singana, Hojik Lamda Masida Tok Liba Irang Laksin Bangam Bagaloina, Sing the Tainabo Mafam Sing Yang, Tungan Irang Tokpi Abo Mafam Sing, Kandokuna Tamlaba Matunda, Center Forces Sing Mafum Fana Tazanduna, Irang Laksin Bangam Le Amasung, Santi Hanjilakle Haibu from Pundo Kibagaloina, Chief Minister Nong Tomam Biren Singhanasu, Lamdam Asigi Miam putting Fata Bibagaloina, Mahusagi Punsida, Hanjilakna Bahona Minasi Haina, Apil Toding a Chirakta, Churachanpur District Tainana. Bisnupur district ki mafum kharadadi lan pham ga chap manare kanglufani ge marakta nomai kapna khrei thogdo aduda miyoi ama laikhidre ahumna aso apan nangkhrei yum marifu gi mathakta mai thakhrei nomai kapna bagi makhon nin khrei yum mai sak bagi makhol singna atia pumba mam khrei Thogdok sing asigi mathang da MAMI TV na phanga pawgi matung ina dingarang namidang pung 12 makhairom tarakpum matamda kwakta ward number 9 moirang turenban mayagi labuk mayara taba maitei khungi yum ahum kuki khutlai paiba singna kumtharak laga ahanbo ina mai tharam khibani hairi mai thakraba yum sing aduda leiramba miyoi sing de hanana irang aduna maram oiraga mafam aduda leiba kibadagi relief camp ta chilaktuna leibana maram oiraga asok apan amata yawkiba leite hairi Thogdo hek thok paga khul adubu ngak senduna leiriba khunja sing sansil luba matamda nomai kapsilakpadagi maikei animakta khut thonabagi thogdok sing thokkibani hairi Thogdo adu ramiyoi amata so apan yawkiba leite paw sina hai athingba fawda torbung maning amasung kwakta maningi area singda nomai kap nakhi madugi makha tarakpa oina ngasi nungalamdai pung ahumlom tarakpa matamda kwakta ward number 9 ga tainadun leiba phausakhai kuki village da maitai singna yum taret mai thaki Aduga ikan kanadana trong laubi awang maning malom le Kuki kangbuna maitegi yum taruk amasung broiler farm ama mai thaki matam ikan kanadana trong laubi awang maning lekai da leiba gelmol khungi yum taraga manga maitei singa mai thaki baga loinana kuki singna su maitei singi yum taraga nipan amadi mafam aduda leiba Manipur boarding school ama mai thaki hairi Ayuk pung mangarom tarakpa matamda uyum makhongda leiba kuki gi yum kun maitei singna mai thaki ayuk pung tararom tarakpa matamda su thamna pokpegi kangthai kuki kun manaki Kasturba Gandhi School manakta kuki singna bunker dagi nomai kap thorakpagi thogdokta maitei macha mari aso ofan nangki Soklaba sing adu khudakta Bisnupur District Hospital na pukhatuna laikanaki soklaba sing adu gi manungda miyoi ama laikanaba ngamdana laikhidre Laikhidaba miyoi adu Churachanpur dagi lanjel laktuna hojik thamna pokpigi relief camp ta leiba miyoi mishakne Mahaksu irang adu yawbani hairi makhatana tinungai amadi naran senagi maningda leiba kuki khulgi yum kaya miyamna mai chakpo uba phangkibaga loinana mafam kaya da nomai kapnabagi makhol kaya taba phangnaki hairi Amaromda thogdo adu da nomaina panduna soklaba miyoi ama kwa kaithel da leiba Asian Hospital na laikanaba ngamdana laikhidre hairi Laikhidaba miyoi adugi maming Toijam Chandramani apokpa ingochou kawi Churachanpur gi Thengra laikai dagi mahak mafam adudagi lanjelaklaba matungda moirangda leiba relief camp amada leirakhibani hairi
mahak lekhidre haiba pau tabada mafam adugi khoi khunja singna irang horpaga loinana lambi da lakpa army gi gari khara hospital adugi mamangda miyamna thugai khre hairi tungde Imphal West ki police ki mathak thongba police official sing amasung ahenba police sing laktuna miyamna horiba irang adu ngasi nungthil pha tharba tungda tidim lambi da gari chatpa amuk yahanki hariba thogdo asiga mari lainana Imphal West district ki oina ngasi nungthil pung mari fawba sangdok lamba public curfew adu irang asina maram oiraga khudakta tenchinduna Imphal West ki mafam singda makhata na public curfew thamdana ba order thoki Manipur ki karakhiba MP ani yauna Delhi da leiba maitai amasung kuki singi intellectual singa ngarang wari shanaduna Manipur da karamna santi hanjil hangani haibagi matangda wari shanakre hairi ngarang pangthokiba meeting adu Union Minister of State External Affairs and Education RK Ranjan Singhagi Delhi da leiba official residence da unaba aduda Outer Manipur Parliamentary Constituency ge MP Lorho S Fojo yauna meeting aduda community animakna Manipur state ta santi hanjillakna naba thabak thoram sing faikhatpa mathau tai haina phongdoknaki Maitei amasung kuki phurup ki miyoi tara na saba mifam aduda Manipur state asida karamna santi hanjillakna naba amana amabu ngakpiba puraknaba lambi semna naba khanaki mifam madura kanglaf anigi intellectual singa sahi sa kayadagi Manipur state asi ngakminaduna puwari nat amadi manaba khunai ama oina hingminarakliba sing asi khangu thakta manghandana naba honaminaba mathau tai haina phongdoknaki mifam madura saruk yakiba intellectual singna Manipur da leiriba kanglup singda tangdu leitana amadi aranba tonga sandokpa singdagi lapthokna leinanaba appeal tawbaga loinana Manipur state da sandokliba pause amadi electronic media singnasu nakal amakhaktagi oiba I pau phongbi dananaba appeal tawki Imphal West District Police amadi kungani thui suba Assam Rifles ki apunba team amana ngarang namidang pung mapan makhairom taba matamda lamsang police station gi manung chana leiba kangchup foothill da frisking chathaba matamda chingnaningai oiba silver machu gi alto car registration number MN01X7854 ama check tawbada afobo makhal gi khulai kya fagat pangamkhre khulai sing adudi 12 bore ammunition Shaktiman 12 bore ammunition Agnisud local made bombs mga single barrel ani double barrel ani folding but double barrel ama case oina lupa lising kuntra taret chatruk yangkai alto car amadi air gun bullet packet tarukni farba miyo sing adudi thangnai mang khaute wifi chahi kuntra chahi humfugo humdoi apok palai khidraba lanjahau wifi leilon Faizang Wi-Fi village Kangpokpi district tagini amadi village adugi chip oibatanatan technical jugali PHED su oirami hairi Luntin sang songloi sei kuntragomdoi apokpa paukholun songloi leilon Faizang Wi-Fi village Kangpokpi district mahak ase handakta nauna rifleman oina 10 IRV da but rifleman number 1023651 recruit tawkibani amadi lunsiam len wifi sehi taragamapan apokpa haumin thang wifi leilon Faizang wifi village Kangpokpi district makhoina purakhiba khulai sing adu Churachandpur romdagi purakpani hairi loinana lamsang police station da case ama register tawkre World Mitei Council WMC na hojik Manipur state asida thokliba mitei amasung kuki chin purukki marakta umkhatnabagi thawdo asiga mari leinana agenda ahum yawba point sing government of India na mitei amasung immigrant chin kuki purup sing da irang asi loisinaba wafam sing thamlaki WMC Assam unit ki general secretary Hari Singh na thadorakpa cheron amagi matung ina hai WMC na government mitei sing constitutional protection darkar oibana protection pibiba Manipur da athubu matamda NRC chana hanba amadi mitop mian sa singna yelhomi purup singda ot neiba thingnana ba hona biba asina singba demand sing yauri cherona sina hai hoji kuki MLA singna taliba tongan na political administration asigi achum aran central government na munna khanthaduna Manipur gi saktam kaidana hona gadabani amadi suda leirba kuki militant sing ground rule sing ningthina ngakna chathanduna santi hanjin hanana basin gadabani amadi media singna nakal amatigi oiba pau sing phongdana ba appeal tawragli
tel thoksom laikai gi nupi singna horaktuna kai samthung kendra gi MLA sapam nisikant gi yumda thomjinna wari sanakre wari sanarba matungda kwa kai tel thoksom laikai gi thoksom ton kobun nupi amana mami TV da phongdorak pada kendra gi MLA na pisin kiba pisinba lakpa waroldi Manipur dagi Indian Army halan ko amadi Indian government divide and rule policy tawganu haibu wafamni adubu wari sanaba sida MLA dagi positive oibu response phangdi leiribu phibam asida MLA minister sing su secure oidre haibu wafam tamlaki mahana makata na hai kuki khulai five singna micham de attack torok pada Indian Army ne yengduna leire makata na thajaba leitre Indian Army gi mahuta state force na oidable law and order as maintain to holo haina phongdoki ngasi se sigi sine akhona luxury ba po che akhona pamjabadi ihanam da akhona pamjari se power se akhoi gi state na sinabi ro ba central army sing thabi kro akhoi gi state na sinabi ro ngasi makta da mai thari ko mi si ba yauri silip de ba da hai ra ga na thamnai ga mayam na hai ra ga na akhoi kaino Manipuri sadam gai ba ya de akhoi mahong sa gi sanji da pure mahong sa gi sanji da purak te ba ngasi makta da mi angang pamcha ma siri ba akhoi Asian hospital za lura bane aduga central forcing sina kwa yenga lei ba kuki na khulai thaba matam da moina yenga lei re aduga power se akhona central da thamba se akhoi pam re aduna status sina biro akhona pam de do sina bi da hujik se moi myam se thoan biro kuki myam se aduga waru shanam pura pa pam me akhoi moi ga open da khoi hatung na jara ke ba moi de terrorist ne hai Haukiba May ahumdagi thukiba kanglupki irang na maram oiduna hojik oirakliba Manipur gi phibam asida nan kuki MLA yankai pham thadau kuki militant singi su lokthok kadabani amadi kuki gi tongan be administration thamba yaroi haiduna Thawal district ki yaripok Bisnu Naha Pukri achoba mafwalda ngasi wakat mi pham phamdana khongjang changsinkre Kokomi gi lusing makhada Bisnu Naha Youth Federation Yaripok BYFY na sinduna pangthokiba wakat mifam maduda Social Economic and Development Organization SEDO Yaripok Bazar Bamon Lekai Youth Club Yaripok BYCY Sifai Lekai Guidance Club SLGC Yaripok Amadi Club Sing asina koliba Lekai Singi Maira Faibi Lup Sing Yauna Miyoi Lising Kaya na ngasi wakat mifam aduda saru yaki Wakat khongjang aduga mari lena na BYFY gi president Laishram Ananna haikibada hojik suda leiriba kuki militant sing na satharak liba thawong sing Manipur da kuki gi tongan be administration thamu haibana chingba demand sing yaning de haiduna wakat mifam phammane amadi oirak liba phibam masida Manipur gi kuki nataba MLA sing na tumina leishinba karigino makoi MLA yankai asi moral ground pham thadokadabani haina su phongdoki wakat mifam maduda immediate resign irresponsible 50 MLAs stop inhuman economic blockade down with narco-terrorism withdraw sue with Kuki militants implement NRC immediately amadi Manipur gi saktam kaihan bayaroi haiba placard sing sizina kibaga loina na kholaw sing sulauki demand of the Kuki land separate administration ana hairak madu akoi madu yaning dam phongdo ba pangthokpa adugi agenda da pangthok sabani akoi pangthok sari organization je koi Kokomi gi mijeng makhada Bisnu Naha Youth Federation Yaripok na sinjaraga lekai asida laiba club sedo amadi Bamolika Youth Club Sepalika Youth Club amdi Divine Club na punjan jaraga koina wakat mi famasi pangthok sabani akoi gi ngasi gi wakat mi famasi akoi gi agenda mayam je koi gi implement of NRC need of the hour akoi gi take our blood not our land akoi gi why the central government is silent when our women are raped civilians are burned down houses are burned down when our fellow are killed why central government is quiet Manipur government gi MLA yang kaina tumina le thobo kai gino moral ground ma koi bu resign to adangi down with the necro terrorism akoi gi saktam kai be roi haiba chingba mayam asigi agenda da koi ngasigi sitting protest ase pangthok sabani Haukiba May ahumda thokiba kanglupki irang aduna maram moiduna Thawal district ki manung sana leiba Chandrakhong amade Fanja khong na chingba khul singi lanjen aduna tongan ba relief camp singda leiriba singna hojik security gi akanba section thorang kya lokhatuna miyam gi safana ba honariba asida thajaba thambiduna yum da hanbiraktuna leibira ro haina DC Thawal Subas na thadorak pacheron amana hairi
District Administration Thawal amadi District Police Thawal gi maikaidagi district asigi manung hanjina chinga naknana leiriba khungang singda mahusagi punsida hanjinaba amadi miyam sing pukning fathaduna tangdu leitana leinanaba khongthang sing leptana lokali ngasisu district asigi hero kendragi manung chana chingya nakna leiba khungang sing haibadi Senapati district ki saram patong khunga tainariba fanjakhong khun chandrakhong malom leirong thel amadi leirong then pitragi khunja singa punna mifam pangthok minaduna security ge section thorang kayada apen penda kaya tathok tasin tominaki fanjakhong tumkhong lairemba lairembi sanglengi mipun sangda khunja kaya yauna pangthokiba mifam aduda SP Thawal Yogesh Chandra Haubijamna hai kanglufki irang ase hek horakpadagi district asigi matai ithang thangna leiriba fanjakhong amadi chandrakhong khungi khunja sing asibu ngaknanaba amadi khunthangnana leiriba khunja singa pamdaba thodok thoktanaba CDO team ama adumak lengdana thamlakli Hojiksu khun ani asigi khunja singi afambagi matung inna ahenba IRB person kunthra ga manga amasu khun ani asigi mayaida leihanduna numidangi matamda pamdaba thodok sing thoktanaba ngak senbagi thabak tawali maram asina khunja singna mi paibu pokpi ganu khunja singna state force ki outpost ama hanak hangnanaba wafam thamlakliba asibusu kari tawba yabage haibadu mathak thongba singa tana khigani haina phongdoki mifam aduda saru yakiba DC Thawal Ahantem Subas na hai kanglufki irang asina piriba saitheng asi district asigi matungda leiriba mioi section khuding makta phangandanaba district administration amadi district police ki maikaidagi angam mathak ta honari phanjakhong amadi chandrakhong gi miyam gi apambagi matung ina khun ani asigi damakta akhanana police personnel ke awatana thamlei khun thadoktuna chanaruraba khunja kaya ama mayum da hanarakle khunja singna district administration amadi district police da adumak thajaba thambiyo amadi khunja singi damakta paikhatleba thabak thoram sing asida khunja singna cooperation tobiyo haina appeal tawraduna matung tarakpada khun sing asigi atai saukhat thorang kaya da su district administration Thawal gi maikaidagi tawbayaba kaya tawjage haina DC Thawal na phongdoki mifam aduda district police ki makok thongba officer Wangkhem Jila Parishad ki nominee member KS Soba Singa Leirongthen Ningel GP ki nominee Pradhan Salam Kumar amadi Khul Singh Maru oiba mioi kya su saru yaki Maning tamba Manipur ki constitution khaktana masing yamlaba furuf kanglap singbu ngak sengani amasung aningba apamba phanganba ngamgani aikoi gi mangliba iraiba asigi hanjinnaba ningtam lantheng ama tawdrabadi India government amasung meeting gai khudong chabi agency singi longnam lamthakta aikoi mutkragani haina lalholup singi apunba lup ama oiriba korkomna seron amada hairi aina thingkraba korkom gi publicity committee gi seron asina hai me ahumdagi Manipur da khundaminariba kanglup masel hana sunabagi thokliba thodo asi icham chamba amasung ngaihaki oiba pukning fathaba ngamhogdaduna thokkiba nate madu oiram labadi thodok thokraba matung atenba matamda charangnaba punamak leplamba yabani adubu thodok asi India na Manipur masa masel nungsina handananaba amasung kanglup masel mukna hanbagi thausil ama oina thawaina insinba amasung sogatpa yawbadagi loisinba leitana makha chathaduna leiribani Sherona sina makha taraduna hai hojik leiriba irang asi namthabagi mingda masing yamlaba Indian forces thajillakliba miyamgi punsi amasung lanthum ngakpi senbina banate ahoina dum makhoigi khutsemna puthorakhiba machin manau mukna hanbagi mairi thokna sakliba mai asigi mairi hena wangkhatnaba sing yangshinba lakpani hairi Handak tholiba thogdo asi kangluf anigi michamgi marakta thokpanate khunda minariba kanglup micham miyambu khaidok laga akaknaba kanglup amakhaki micham miyamgi punsibu temsingnariba khulai paibasing asibu Indiana makhoigi khobunai hanglai politician sing amasung makhoigi agent singi khuthangda makhal khudingmaki logistic support peduna tohanmani Nimit Karanigi Mamanga drone loba video amada Assam Rifles na sizinaba khulai paiba mi khara makhoi kemtagi gari da haptuna purak laga Imphal iski pukhau manakta leiba maitegi khul sing thugaina basili haibasi Manipur TV channel singdagi lamdam sigi miyamna mayek singna khangba ngamkhi hairi Hojik tholiba irang asi laksinaba Indian forces sing thunglakpadagi makhoi bu ngakpi senbinaba lakle thajaduna
अहानबदा मिचम मियाम हराउकी अदुबु थंगनब मिकुप्तदी मदुगी ओना तैनबने इंडियन फोर्सेस सिंग असिना नुमिदांगी मतमदा अखोई लेरी नखोइगे थवाई कनगनी असोय अंगाम खुदोंग थीबा अमता थोकअलोई नुंगाइना तुमु अखोइना संगनी हाइरी अदुदा इंडियन सिक्योरिटी फोर्सेस सिंगी ममांग द खुलाई फाइव सिंगना खुंजा सिंगी युम अमसुंग लौसंग मई थाबगी थौदोक लेप्तना चथरी मरम असिना पांबई लेत्रब खुंजा कयाना तुमद हिप्तना अहिंग मिंगसेल पुनसिंदना मसाना मसाबु ngak senjari haina chirona sina palli Surachandpur district ki manung sanba lamdan da leiba Manipur Mountaineering and Trekking Association MMTA na salaiba Manipur Mountaineering Institute Complex yauna khulai faiba kuki lalobani chingnaba singna mai thadok lamde haidi lamdan da leiba Manipur Mountaineering Institute Complex asi hojik tholiba kanglop ki irang asina amang ata thoalak pa yai haina chingnabadagi CRPF ki forces amana ngak laga leirakpani adubu Churachandpur thokpa irang na maram oiraga mafam aduda thadok laga chatkhibadagi CRPF company ama lak laga ngak sengadaba adu leitringai gi mangoinana ngarang complex asi mai thakibani haidi State asida tholiba irang asigi saithing nangduna mayum makai thadokuna lanjenarak singna masa masagi mayumda hanjinriba fawba matam kharagi leitana leijananaba mafam temporary settlement government asilangba hokre MLA gi team amana ngarang moirang AC kwakta da leiba Sericulture Office Building moirang college amasung oinam AC gi leimaram da leiba government office ki phibam singyang shinkre temporary settlement ki mafam yangsin kiba MLA singi team aduda Sagol Bangi RK Imo Patsoi gi Sapam Kunjakeshor Lilong gi Abdul Nasir Wabagai gi Dr. Usam Deven Uangkhai gi Thangjam Arun Kumar Moirang gi TS Santi Singha amade oinam AC gi Ai Nalini Devi yauki Khongchat aduda legislature singna mayum makai thadokuna Churachandpur district tagi lanjelaktuna moirang gi akoibada hangliba relief camp sing da leiriba imung lising tara hundoi gi me lising taret ka hakthengna unakhibaga loinana moirang gi relief camp ta lupal lak ani mateng pangki Khongchat aduda legislature singna phongdok khibada Chingkhong chingya da leiriba mafam sing da legislature singna chattuna miyam ga unariba asi mafam asida leiriba miyam bu pukning thogatuna santi puraknabani Legislature gi team asina saiton nganu kon phogak chau leibaram sagolmang litan pokpi nongsum dolai thabi moirang puren sanjanbam takhel na chingba mafam singi sing asida haukiba numit kharani asida haktheng na satuna mafam asigi miyam gu unaduna wari watai sanaruri kunja singda leiriba akiba amadi makhoi gi mathau taba sing asi government ki mafam da thamkhiba loidana chief minister na luchingba government asina lokhatpam thokpa action lokhatlei Khongchat sing adu the legislature singi maikai dagi relief ki potlam ga loina na sel gi mateng sing su pang na ki hari Impal West ki khumbong da leiba atom Somarendra amasung yum khaibam Kiran Kumar Singh na tha sige taruk ki ayupung taramathoi tab matamdagi mayumdagi Renault quit registration number MN06LS0036 tongduna thokibadagi ngasi fawba thiba khangdana mangkhibaga mari leinana haukiba me taraga mangada wakat mifam chathaduna miyoi ani asigi mari makhong piba ngamba miyoi da mangkhriba ani gi punna lupa lak ani gi reward pigani haina lauthokre Mangkiba mioi asiga mari lainana semkiba JSC gi ad hoc convener gi cheron amana hai me taraga mangada fangthokiba mifam aduda mangkriba mioi animak langla langjin puthoktuna thiba khangriba fawba miyamna khongjang handaba thokliba thodok asi leiba ki iranga mari lainana thokiba oibana thodok asi Manipur state ki issue oina state government Manipur gi manung amasung mafan gi CSO singna sinduna thiminaba haijaba Manipur state ki administration ga mari lainana charangnaba marakta thokiba thodok oibana mari makhong piba ngamba miyoida lupa lak ani reward piba haina tin kiba miyamna warep lokhi hari ST demand gi hojik lediba thak amadi makha taba khongjang haiba team da consultative meeting ama tha asigi me kunga mathoide Imphal West ki thamoi banda leiba thau community hall da fangthokre hari Meeting adu SDDCM gi President Dhiras Yumnam na preside to Bugaluna Dr. RK Nimai retired IAS na moderator oiki.
मीटिंग अदुगी मरुओइबा एजेंडा पाइखट्रिङै मांगोइनना मिनिट अमा तुमिना लेप्तुना हौजिक मणिपुरदा थोक्लिबा पामदबा थौदोकसिंग असिदा लैखिद्रबसिंगी मफमदा इकाई खुमनबा उत्पगा लोइनना अवाबा फोंदोकि मिफम अदुदा MHRC की मेंबर ओइरंबा RK राजेंद्र MU की डिपार्टमेंट ऑफ लॉ की हेड डॉक्टर युमनाम प्रेमानंद डॉक्टर कुंजवासी वांगजम डॉक्टर वाइखोम रमेश KH अमुजाव रिटायर्ड MCS अमसुंग फेडरेशन ऑफ हाउमी की प्रेसिडेंट सापमचा जदुमनी न चिंगबा मियोइसिंग सरुक याखि वांगांगबसिंग खोंजंग असिबु मांगलोमद पुखतुना पांडम फंगननबा होनबदा पाइखतपा याबा खोंथांसिंग मरी लेनना SDDCM न थबक तो ओंथोकनबा ऑथोराइज तोरमखि मीटिंग अदुदा SDDCM की मरु ओइबा थोंमिसिंग ख्वाइरंबन कैथेल फंबिसिंग की मिहुतसिंग चटमिनरिबा लुपसिंग की मिहुतसिंग अमसुंग SD की इहो असिबु सौगतलिबा क्लब मैराफाइबी अतै वॉलंटरी लुप कया की मिहुतसिंग न सरुक याखि हाइरि 16 जाट रेजिमेंट के ऑफिसर ने एपोलॉजी तौरपगलोइनना मरा लेबा पर्सनल सिंग डिसिप्लिनरी एक्शन लौखटकनी हाइबगी थाजबा पिरकपदगी मणिपुर फायर सर्विस अमुक हन्ना महिउ लांगपुक लाकपदा चटपा हौरगनी हाइना नन गेजेटेड एम्प्लॉइज यूनियन मणिपुर फायर सर्विस के जनरल सेक्रेटरी न थादोरप चेरोन नमना हाइरले चेरोन दुन मखा तारेबदी मणिपुर फायर सर्विस डिपार्टमेंट के जॉइंट डायरेक्टर के ऑफिस चेंबर दा फायर सर्विस एम्प्लॉइज अमसुंग 16 जाट रेजिमेंट की मकोक थोंबा ऑफिसर सिंगा ngarang 22 May 2023 न्यू चेकोन दा मैहो लांगपोक कन्ब चटपा फायर फाइटर सिंग दा फुरकपगी मतंगदा 16 जाट रेजिमेंट की ऑफिसर ने एपोलॉजिस्ट तौरब मतुंगदा असिगुंबा थौदो असि मतुंगदा अमुक हन्ना थोक्तननबा अमसुंग मरा लेबा पर्सनल सिंग दा डिसिप्लिनरी एक्शन लौगनी हाइबगी एश्योरेंस पीबगी मतुंग इन मणिपुर फायर सर्विस ना मैहो लांगपोक कन्ब चलरोय हाइबगी वारेप लाक लौखिबा अदु मतम खरगी ओइना हंदोकले हाइना नन गेजेटेड एम्प्लॉइज यूनियन मणिपुर फायर सर्विस ना थादोरक पचेरोन अमना मखा तारगले ओजे अरोइबदा मरुइबा पाउ अमना फिजरी खोई साउनरबा मियामना यास मिनिस्टर गोविंदास कोंथौजमगी युम अमांग अता थोकअनख्रे मणिपुर की MP अनिगलोइनना मैथै अमसुंग कुकी सिंगी इंटेलेक्चुअल सिंग उनदुना हौजिक मणिपुर शांति हंजनबा वारी साबा हौख्रे WMC न पॉइंट अहम यावबा एजेंडा सिंग थमदुना हौजिक मणिपुर ओरिबा कांगलफ अनेगी इरांग असि लोइसिनबा तक्सिनख्रे रुंग अमसुंग ट्रोंगलाउबी खुल ngaku मिटै खुंजा सिंग कुकी सिंग नुमई कापनबदा मिटै मसा अमा शिरे अनि न सोकले स्टेट असिद तंगदु लेतारन लेरिबा फिबम असिग मरि लेनना MLA सिंग न मखोइगी फम सिंग थादोकदबनि हाइना डिमांड तौख्रे MAMI TV Prime Time News People Listen Jere Mijeng Tabir Kuding Mufu Amar Toksum na Amukana Kurum Jari